ꯊꯕꯥꯅ ꯅꯥꯎ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯑꯥꯎ ꯂꯣꯏꯗꯣꯔꯦ ꯏꯃꯥ. ꯂꯣꯏꯁꯤꯜꯂꯣꯅꯦ, ꯑꯩꯕꯨ ꯍꯣꯇꯦꯜ ꯊꯣꯛꯅꯕ ꯇꯧꯔꯒꯦ. ꯍꯣꯇꯦꯜꯒꯤ ꯊꯥꯎꯗꯣ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯆꯥꯈꯤꯔꯣꯏꯒꯦꯅ ꯇꯧꯕꯅꯤ. ꯅꯨꯡꯁꯤꯔꯩꯁꯨ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ. ꯌꯥꯏꯁꯨꯁꯨ ꯀꯣꯂꯦꯖ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯤ. ꯑꯅꯤꯗꯨꯅ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ. ꯁꯝꯖꯦꯠꯇꯨꯅ ꯀꯗꯥꯏ ꯑꯃꯨꯛ ꯂꯩꯈ꯭ꯔꯒꯦ ꯇꯧꯏꯁꯤꯕꯣ? ꯄꯣꯠ ꯊꯝꯐꯝ ꯁꯨꯛꯌꯥꯝ ꯅꯥꯏꯗ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ? ꯁꯤꯖꯤꯟꯅꯕ ꯂꯣꯏꯕꯒ ꯃꯥꯏ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯅꯨꯡꯁꯤꯔꯩꯅ ꯅꯪ ꯑꯃꯅꯅꯦ ꯏꯁꯧꯗ ꯑꯗꯨꯝ ꯂꯥꯡꯉ ꯂꯩꯍꯦ. ꯑꯩ ꯍꯥꯠꯂꯤꯁꯦ ꯂꯣꯏꯔꯒ ꯍꯥꯠꯂꯣ. ꯂꯨꯄꯧ ꯂꯩꯕ ꯅꯣꯏꯒꯅꯦ ꯁꯝꯖꯦꯠ ꯌꯥꯝ ꯄꯨꯅꯤꯡꯗꯕꯗꯣ ꯑꯩꯗꯤ. ꯁꯣꯝꯗꯅ ꯅꯥꯎꯅ ꯇꯣꯝꯕꯤꯕꯨ ꯍꯧꯗꯣꯛꯂꯤ. ꯇꯣꯝꯕꯤ, ꯇꯣꯝꯕꯤ, ꯍꯧꯒꯠꯂꯣ. ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯁꯤ ꯌꯥꯎꯔ ꯂꯥꯎ. ꯑꯩ ꯏꯊꯟꯗ ꯉꯝꯗ꯭ꯔꯦ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ. ꯇꯣꯝꯕꯤ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯀꯩꯅꯣ? ꯍꯧꯒꯠꯂꯣ ꯍꯥꯏꯕ, ꯑꯩ ꯏꯊꯟꯗ ꯉꯝꯗ꯭ꯔꯦꯕ. ꯍꯩꯃꯥ, ꯇꯣꯝꯕꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯀꯣ. ꯑꯩ ꯏꯊꯟꯗ ꯁꯨꯝ ꯇꯧ ꯂꯩ ꯉꯝꯕ꯭ꯔꯣ? ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯕ? ꯍꯧꯒꯠꯂꯣꯗꯤ ꯀꯣ ꯍꯧꯒꯠꯂꯣꯗꯅ. ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯀꯩꯅꯣ ꯃꯤ ꯇꯨꯝꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯣ? ꯍꯣꯔꯦꯟ ꯍꯧꯒꯠꯂ ꯑꯩ ꯊꯣꯡꯒꯦ ꯆꯠꯂꯣ. ꯑꯉꯥꯡ ꯅꯪ ꯈꯪꯅꯤꯅ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯨꯏꯗ ꯄꯤꯖꯈꯤꯒꯦ. ꯅꯥꯎꯗꯨ ꯁꯥꯎꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ. ꯃꯤꯠꯁꯅꯥꯅ ꯆꯦ ꯅꯨꯡꯁꯤ, ꯌꯥꯏꯁꯨ ꯂꯣꯏꯁꯟꯈ꯭ꯔꯕꯣ? ꯅꯨꯡꯁꯤꯔꯩꯅ ꯂꯣꯏꯁꯜꯂꯤꯌꯦ ꯂꯣꯏꯁꯜꯂꯤꯌꯦ, ꯉꯁꯥꯏꯗ ꯏꯁꯧ ꯂꯥꯡꯗꯅ. ꯌꯥꯏꯁꯨ ꯊꯣꯔꯛꯏ. ꯃꯤꯠꯁꯅꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯕ ꯎꯕꯗ ꯅꯪ ꯒꯥꯔꯤ ꯄꯨꯔꯛꯀꯦ ꯍꯥꯏꯔꯣ? ꯍꯣꯏ ꯅꯪꯒꯤꯁꯨ ꯄꯨꯔꯛꯑꯣ, ꯑꯩꯗꯤ ꯁꯦꯝꯐꯝꯗ ꯊꯝꯃꯝꯃꯗꯧꯅꯤ. ꯑꯣ ꯆꯠꯂꯁꯤ ꯂꯥꯎ. ꯊꯕꯥꯅ ꯆꯥꯛꯁꯦ ꯈꯔ ꯆꯥꯈꯣꯗꯅ. ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ. ꯅꯨꯡꯁꯤꯔꯩꯅ ꯍꯣꯔꯦꯟ ꯂꯥꯝꯅꯤꯅꯦ ꯅꯪꯕꯣ. ꯌꯥꯔꯦ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯒꯦ. ꯆꯥꯛꯁꯤ ꯈꯔ ꯆꯥꯈ꯭ꯔꯗꯤ ꯐꯗꯧꯅꯤꯅꯦ. ꯁꯦ ꯃꯅꯝ ꯅꯝꯃꯣ ꯏꯃꯥ, ꯆꯠꯂꯒꯦꯕ. ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤ. ꯅꯨꯡꯁꯤꯔꯩꯅ ꯏꯃꯥ ꯑꯩꯁꯨ ꯄꯨꯡ ꯇꯥꯗꯧꯔꯦ, ꯑꯩ ꯆꯠꯄꯗ ꯏꯃꯥꯁꯨ ꯌꯥꯎꯈ꯭ꯔꯁꯤ. ꯍꯣꯏ ꯍꯣꯏ. ꯀꯣꯂꯦꯖꯇꯅꯤ. ꯉꯁꯤꯗꯤ ꯄꯥꯔꯊ ꯕꯥꯏꯛꯇ ꯑꯣꯏꯅ ꯂꯥꯛꯏ. ꯃꯈꯣꯏ ꯃꯔꯤꯗꯨ ꯒꯦꯠ ꯅꯥꯀꯟꯗꯨꯗ ꯄꯔꯦꯡ ꯈꯥꯝꯂꯒ ꯌꯥꯏꯁꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ. ꯄꯥꯔꯊ ꯈꯨꯗꯥꯡꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯄꯨꯡꯗꯨ ꯌꯦꯡꯉꯤ. ꯃꯌꯥꯝ ꯆꯪꯅꯔꯛꯏꯕ ꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ. ꯂꯣꯏꯉꯝꯅ ꯇꯞꯅ ꯑꯩꯗꯤ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯨꯕꯅꯤ, ꯃꯥꯗꯤ ꯊꯤ ꯁꯤꯔꯤꯌꯁ ꯇꯥꯁꯟꯈ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯕꯣꯕꯣꯏꯅ ꯐꯠꯇ꯭ꯔꯣ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯀꯣꯏꯗꯒꯩ ꯂꯩꯔꯤꯗꯣ? ꯔꯥꯁꯕꯤꯔꯅ ꯈꯨꯄꯥꯛ ꯑꯃꯨꯛ ꯆꯥꯗꯅ. ꯕꯣꯕꯣꯏꯅ ꯃꯀꯣꯛ ꯆꯥꯛꯄꯁꯤꯗ ꯆꯦꯂꯦꯟꯖ ꯇꯧꯁꯜꯂꯨꯕ꯭ꯔꯕꯨ ꯑꯩꯈꯣꯏ ꯌꯥꯎꯅ ꯈꯨꯄꯥꯛ ꯆꯥꯕ ꯁꯣꯏꯔꯣꯏ. ꯔꯥꯁꯕꯤꯔꯅ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ. ꯂꯣꯏꯉꯝꯅ ꯂꯥꯛꯑꯦꯍꯦ ꯂꯥꯛꯑꯦꯍꯦ. ꯃꯔꯤꯃꯛꯇꯨ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂ ꯌꯦꯡꯉꯛꯏ. ꯌꯥꯏꯁꯨ ꯃꯤꯠꯁꯅꯥꯒ ꯑꯅꯤꯗꯣ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯗꯨꯅ ꯂꯥꯛꯏ. ꯃꯈꯣꯏꯅ ꯄꯔꯦꯡ ꯂꯦꯞꯂꯤꯕꯗꯣ ꯃꯣꯏꯁꯨ ꯎꯔꯤꯕꯅꯤ. ꯌꯥꯏꯁꯨꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯞꯇꯥꯏ ꯁꯨꯒꯠꯄꯤꯗꯣ ꯇꯧꯔꯝꯂꯒ ꯃꯅꯨꯡꯗ ꯊꯧꯖꯤꯟꯈ꯭ꯔꯦ. ꯃꯔꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯦꯡꯍꯧꯏ. ꯕꯣꯕꯣꯏ ꯅꯣꯛꯂꯒ ꯃꯁꯛꯅ ꯃꯔꯣꯟ ꯐꯖꯩꯕ. ꯂꯣꯏꯉꯝꯅ ꯔꯥꯁꯤꯁꯨ ꯂꯩꯅꯦ. ꯔꯥꯁꯕꯤꯔꯅ ꯑꯃꯨꯛ ꯄꯤꯛꯇꯛ ꯇꯧꯔ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏ. ꯄꯥꯔꯊꯥꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯃꯤꯠꯇꯣ ꯄꯩꯅ ꯌꯦꯡꯂꯛꯏ. ꯑꯍꯨꯝꯗꯨꯁꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯅꯈ꯭ꯔꯦ. ꯆꯪꯉꯁꯤ ꯂꯥꯎ. ꯒꯥꯔꯤꯗꯣ ꯃꯔꯤ ꯃꯔꯤ ꯊꯧꯖꯤꯜꯂꯛꯏ. ꯀ꯭ꯂꯥꯁ ꯍꯦꯛ ꯆꯪꯉꯛꯄꯒ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯅ ꯌꯥꯏꯁꯨꯗ ꯈꯠꯅꯕ ꯍꯧꯔꯤꯗꯣ ꯎꯔꯛꯏ. ꯅꯨꯄꯤ ꯑꯃꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯄꯥꯔꯊꯥꯗ ꯈꯨꯄꯥꯡ ꯊꯥꯏ ꯍꯥꯏꯁꯦ? ꯅꯪ ꯀꯌꯥꯝ ꯐꯥꯎꯒꯦꯕ ꯍꯥ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯐꯥꯎ ꯀꯟꯅ ꯌꯦꯡꯗꯦ, ꯅꯪ ꯄꯥꯔꯊꯥꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ? ꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦꯁꯦ. ꯉꯁꯤ ꯅꯪꯅ ꯐꯝꯂꯤꯕ ꯀꯣꯂꯦꯖꯁꯤꯒꯤ ꯃꯄꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤꯅ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯅꯤ. ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯨꯔꯤꯗꯣ. ꯄꯦꯠ ꯄꯦꯠ ꯍꯣꯜꯂꯤꯕ ꯁꯣꯔ ꯃꯆꯥꯗꯣ ꯂꯦꯞꯅꯤꯡꯗꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯥꯎ ꯁꯥꯔꯤꯁꯦ? ꯌꯥꯏꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯃꯥꯏ ꯊꯣꯛꯄ ꯐꯝꯂ ꯂꯩ. ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ. ꯍꯦ ꯅꯪ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯁꯤꯗ ꯎꯁꯤꯠꯇꯕꯤꯒ ꯇꯧ ꯁꯥꯗꯅ. ꯍꯦ ꯌꯥꯏꯁꯨꯒꯤ ꯃꯀꯣꯛꯇꯨꯗ ꯍꯥꯏꯐꯦꯠ ꯏꯜꯂꯛꯏ. ꯇꯞꯅ ꯇꯞꯅ ꯁꯥꯎꯅꯤꯡꯂꯛꯏ ꯅꯨꯄꯤꯗꯣ. ꯃꯤꯠꯁꯅꯥꯅ ꯍꯦ ꯅꯈꯨꯠꯀꯗꯤ ꯌꯥꯎꯔꯛꯀꯅꯨ, ꯌꯥꯝ ꯊꯤ ꯁꯣꯛꯀꯅꯤ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ. ꯅꯨꯄꯤ ꯑꯃꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯌꯥꯎꯔꯦ, ꯑꯩꯗꯤ ꯈꯨꯠ ꯌꯥꯎꯔꯦ, ꯅꯣꯏ ꯀꯩꯗꯧꯒꯦꯒꯦ? ꯑꯃꯨꯛꯁꯨ ꯌꯥꯏꯁꯨꯒꯤ ꯀꯣꯛꯇ ꯏꯜꯂꯛꯏ. ꯌꯥꯏꯁꯨ ꯍꯟꯇꯛꯃꯨꯛꯇꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯂꯩꯊꯦꯛꯏ. ꯑꯌꯣ ꯏꯃꯥ, ꯈꯨꯠꯁꯦ ꯇꯦꯛꯑꯦ ꯃꯤ, ꯅꯥꯕꯅ ꯁꯤꯔꯦ ꯏꯃꯥ.
ꯍꯩꯃꯥ ꯀꯩꯅꯣ ꯊꯥꯗꯣꯛꯎꯅꯦꯍꯦ ꯃꯤꯠꯁꯅꯥꯅ ꯉꯁꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯔ ꯌꯥꯝ ꯂꯩꯊꯦꯛꯈꯣ ꯌꯥꯏꯁꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯈꯠꯅꯍꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ ꯑꯁ ꯍꯧꯔꯔꯣꯏ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ ꯑꯁ ꯅꯥꯕꯅ ꯁꯤꯔꯦ ꯍꯥꯏꯕ ꯆꯩꯅꯥ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯃꯁꯥ ꯊꯦꯛꯇꯣꯛꯂ ꯈꯥꯡꯉꯤ ꯃꯇꯧꯗꯨꯗ ꯌꯥꯏꯁꯨ ꯃꯈꯨꯠ ꯊꯥꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯗ ꯄꯥꯔꯊꯥ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯏꯁꯨꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯅꯪ ꯀꯌꯥꯝ ꯐꯥꯎꯒꯦ ꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯂꯣꯏꯉꯝ ꯇꯞꯅ ꯑꯁ ꯂꯤꯂꯥ ꯊꯨꯒꯥꯏꯕ ꯆꯪꯈ꯭ꯔꯦ ꯕꯣꯕꯣꯏꯒ ꯔꯥꯖꯕꯤꯔꯒꯁꯨ ꯇꯞꯅ ꯌꯥꯔꯛꯀꯗꯧꯔꯤ ꯌꯥꯏꯁꯨ ꯊꯥꯗꯣꯛꯀꯦ ꯇꯧꯔꯝꯕ ꯈꯨꯠꯇꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯄꯥꯔꯊꯥꯅ ꯀꯟꯅ ꯃꯨꯛꯂꯒ ꯌꯥꯏꯁꯨꯒꯤ ꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯌꯥꯏꯁꯨꯁꯨ ꯊꯥꯗꯣꯛꯇꯅꯕ ꯀꯟꯅ ꯃꯨꯛꯂꯒ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥꯒ ꯃꯨꯛꯅꯔꯛꯄꯗꯤ ꯌꯥꯏꯁꯨ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯠ ꯊꯥꯗꯣꯛꯏ ꯑꯃ ꯅꯨꯄꯤꯗꯨꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯄꯥꯔꯊꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯄꯥꯔꯊꯥ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄꯗꯣ ꯌꯥꯏꯁꯨꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯂꯩꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ ꯄꯥꯔꯊꯥ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯈꯠꯂꯛꯏ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯁ꯭ꯔꯨ ꯍꯩꯅꯗꯦ ꯃꯥꯒꯤ ꯃꯤꯁꯪ ꯁꯪꯂꯛꯄꯗꯨꯗ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯎꯔꯛꯄꯗꯨꯗ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯠꯈ꯭ꯔꯦ ꯄꯥꯔꯊꯥꯅ ꯌꯥꯏꯁꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯄꯥꯔꯊꯥ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯂꯩ ꯌꯥꯏꯁꯨ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯄꯥꯔꯊꯥꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯃꯈꯨꯠ ꯑꯃꯗꯣ ꯂꯥꯝꯂꯒ ꯄꯥꯔꯊꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯒꯦꯅ ꯍꯥꯏꯒꯠꯂꯛꯏ ꯃꯇꯧꯗꯨꯗ ꯈꯨꯠꯂꯩ ꯊꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯌꯥꯏꯁꯨꯒꯤ ꯈꯨꯠꯇꯣ ꯐꯥꯖꯤꯜꯂꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯥꯖꯤꯟꯗꯨꯅ ꯌꯥꯏꯁꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕ ꯌꯥꯏꯁꯨ ꯇꯤꯡ ꯁꯣꯛꯂꯦ ꯑꯁꯥꯎꯕꯅ ꯃꯃꯤꯠꯇꯨꯁꯨ ꯏꯔꯥ ꯆꯦꯜꯂꯒ ꯄꯥꯔꯊꯥꯕꯨ ꯆꯥꯗꯧꯈꯤ ꯌꯦꯡꯂꯤ ꯄꯥꯔꯊꯥꯁꯨ ꯌꯥꯏꯁꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯂꯣꯏꯉꯝ ꯔꯥꯖꯕꯤꯔꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯐꯣꯇꯣ ꯑꯃꯇ ꯅꯝꯍꯧ ꯍꯌꯦꯡ ꯑꯩꯒꯤ ꯐꯤꯜꯝꯒ ꯄꯨꯊꯣꯛꯑꯗꯤ ꯄꯣꯁꯇꯔ ꯑꯣꯏꯒꯦ ꯔꯥꯖꯕꯤꯔꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ ꯍꯟꯗꯛꯇꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯇꯣꯏꯃꯟꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯌꯥꯏꯁꯨ ꯃꯨꯛꯂꯒ ꯃꯈꯨꯠꯇꯣ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯀꯟꯅ ꯄꯥꯏꯁꯤꯟꯕꯒꯤ ꯃꯈꯨꯠꯇꯨꯁꯨ ꯉꯥꯛꯁꯪ ꯉꯥꯡꯂꯤ ꯅꯨꯄꯥꯗꯨꯁꯨ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠ ꯌꯥꯏꯁꯨꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯂꯒ I love you ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯨꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯅ ꯁꯣꯜꯂꯤ ꯀ꯭ꯂꯥꯁꯁꯨ ꯉꯥꯏꯍꯥꯛ ꯅꯤꯜ ꯆꯠꯂꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯉꯛꯅ ꯂꯩ ꯌꯥꯏꯁꯨ ꯄꯥꯔꯊꯥꯕꯨ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ ꯍꯟꯗꯛꯃꯨꯛꯁꯨ ꯀꯩꯁꯨ ꯈꯨꯝꯗꯦ ꯁꯥꯎꯅꯤꯡꯕꯅ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯉꯝꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯄꯥꯔꯊꯥꯗꯒꯤ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯊꯥ ꯃꯈꯨꯠꯇꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯀꯨꯏꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯝꯂꯨꯕꯒꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯇꯅꯧꯕꯤ ꯃꯈꯨꯠꯇꯣ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯄꯥꯔꯊꯥ ꯌꯥꯏꯁꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯌꯥꯝ ꯂꯦꯝꯅ ꯆꯪꯈ꯭ꯔꯦ ꯂꯣꯏꯉꯝ ꯔꯥꯖꯕꯤꯔ ꯃꯣꯏ ꯑꯍꯨꯝꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯣ ꯎꯔꯨ ꯎꯡꯂꯒ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯝꯂꯔꯦ ꯌꯥꯏꯁꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯡꯒꯜ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯃꯤꯠꯁꯅꯥꯅ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯇꯞꯅ ꯐꯝꯊꯍꯜꯂꯤ ꯂꯣꯏꯉꯝꯒ ꯄꯥꯔꯊꯥꯒ ꯑꯃ ꯊꯪꯅꯅ ꯐꯝꯂꯤ ꯃꯣꯏꯒꯤ ꯇꯨꯡꯗꯅ ꯕꯣꯕꯣꯏꯒ ꯔꯥꯖꯕꯤꯔꯒ ꯐꯝꯃꯤ ꯂꯣꯏꯉꯝꯗꯣ ꯃꯥꯡ ꯇꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯄꯥꯔꯊꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯏ ꯅꯪꯁꯨ ꯊꯨꯃꯟꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯌꯥꯝ ꯅꯩꯕ ꯁꯥꯔꯛꯀꯅꯨꯗ I love you ꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯉꯝꯃꯤ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯩ ꯋꯥ ꯑꯃꯁꯨ ꯂꯩ ꯕꯣꯕꯣꯏꯅ ꯃꯅꯤꯡꯗꯩ ꯅꯪꯒꯤ ꯆꯤꯟꯗꯨꯗꯒꯤ ꯅꯨꯄꯤꯗ I love you ꯍꯥꯏꯅꯤ ꯍꯥꯏꯕꯗꯤ ꯁꯩꯇꯅ ꯁꯥꯈꯤ ꯄꯨꯟꯁꯤꯒꯤ ꯇꯥꯅꯤ ꯊꯥꯖꯔꯨꯗꯦ ꯔꯥꯖꯕꯤꯔꯅ ꯑꯃꯨꯛ ꯐꯥꯒꯤꯗꯩ ꯊꯤ ꯌꯥꯎꯋꯦꯗꯣ ꯂꯣꯏꯉꯝꯅ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯃꯤꯒꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯍꯧꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯇꯨꯡꯗ ꯌꯥꯏꯁꯨ ꯃꯤꯠꯁꯅꯥꯒ ꯊꯣꯔꯛꯂꯒ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤ ꯃꯥꯕꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯑꯁ ꯑꯩ ꯌꯨꯝ ꯍꯜꯂꯁꯤꯔ ꯈꯪꯗꯦ ꯑꯝꯇ ꯉꯥꯏꯈꯣꯏ ꯃꯁꯤꯗꯤ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯌꯥꯝꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯄꯥꯏꯄꯣꯠ ꯑꯃꯅ ꯊꯥꯔ ꯃꯀꯣꯛꯇꯣ ꯊꯨꯒꯥꯏꯔꯝꯒꯗꯕꯅꯤ ꯑꯗꯣ ꯃꯁꯛꯇꯤ ꯐꯖꯩꯍꯦ ꯃꯥꯒꯤꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯖꯥꯠꯂꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯗꯤ ꯁꯠ ꯌꯥꯊꯣꯛꯀꯣ ꯌꯥꯏꯁꯨ ꯁꯥꯎꯅꯤꯡꯅ ꯅꯈꯧꯔꯤ ꯃꯦꯠꯂꯨꯔꯥ
ꯃꯤ ꯃꯁꯛ ꯐꯖꯕꯗꯨꯗ ꯍꯥꯏꯕꯤꯔꯒ ꯀꯔꯤ ꯃꯁꯛ ꯐꯖꯕ ꯎꯁꯤꯇ꯭ꯔꯤꯅꯦ ꯃꯥꯏꯗꯣ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯀꯦꯟꯇꯤꯟꯗ ꯆꯪꯉꯛꯏ ꯊꯣꯡꯅꯥꯎꯔꯣꯝ ꯊꯪꯕ ꯁꯥꯏꯠꯇꯨꯗ ꯌꯥꯏꯁꯨ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯄꯥꯔꯊꯥꯗꯣ ꯄ꯭ꯔꯄꯞ ꯆꯠꯈ꯭ꯔꯦ ꯔꯥꯖꯕꯤꯔꯅ ꯃꯁꯤ ꯐꯥꯒꯤꯗꯩ ꯕꯦꯔꯥ ꯌꯥꯝ ꯀꯥꯔꯛꯑꯅꯤꯁꯦ ꯂꯣꯏꯉꯝꯅ ꯑꯃꯨꯛ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯕ ꯒꯨꯔꯨ ꯁꯥꯖꯤꯜꯂꯨꯕꯩ ꯅꯠꯇ꯭ꯔꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯑꯅꯤ ꯅꯣꯏꯗꯤ ꯌꯥꯎꯗ꯭ꯔꯣ ꯅꯣꯏꯁꯨ ꯃꯩ ꯄꯤꯁꯤꯟꯕꯗꯤ ꯀꯟꯈ꯭ꯔꯕ ꯂꯣꯏꯉꯝꯅ ꯅꯨꯄꯤꯅꯦꯅ ꯁꯣꯅꯣ ꯊꯨꯡꯕꯤ ꯑꯃꯗꯤ ꯍꯦꯛ ꯇꯥꯟꯅꯍꯜꯂꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯌꯥꯔꯅꯤ ꯐꯥꯒꯤꯗꯩ ꯑꯩꯈꯣꯏꯁꯨ ꯈꯨꯄꯥꯛ ꯆꯥꯕ ꯌꯥꯎꯔꯗꯧꯅꯤ ꯕꯣꯕꯣꯏꯅ ꯑꯁ ꯌꯥꯔꯦꯍꯦ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯆꯒꯠ ꯌꯥꯝ ꯉꯥꯡꯅꯩ ꯑꯗꯨꯏ ꯁꯔꯨꯛ ꯂꯥꯎ ꯑꯁꯤꯗ ꯑꯃꯁꯦ ꯋꯥꯔꯤ ꯍꯧꯖꯤꯟꯗꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯔꯊꯥ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩ ꯌꯥꯏꯁꯨꯅ ꯁꯥꯎꯅ ꯇꯦꯕꯜ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯦ ꯐꯝꯃꯨꯒꯦꯗꯤ ꯍꯥꯏꯗꯅ ꯁꯤꯗ ꯐꯝꯖꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯄꯥꯔꯊꯥ ꯅꯣꯛꯂꯒ ꯑꯩ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤ ꯀꯩꯅꯣ ꯅꯃꯥꯏꯗꯨꯗ ꯐꯣꯟꯁꯤꯅ ꯊꯣꯝꯃꯛꯀꯅꯤ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛ ꯁꯥꯎꯅꯤꯡꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯄꯥꯔꯊꯥ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯗꯤ ꯂꯦꯝꯅ ꯇꯣꯛꯑꯔꯣꯏ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯇꯞꯅ ꯅꯣꯛꯁꯤꯟꯅꯔꯛꯏ ꯌꯥꯝ ꯁꯥꯎꯒꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯅꯨꯄꯥꯒ ꯐꯝꯃꯤꯟꯅꯕꯕꯨ ꯌꯦꯡꯉꯨ ꯃꯌꯥꯝꯁꯤ ꯏꯕꯥꯅꯤꯗ ꯂꯣꯏ ꯌꯦꯡꯉꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣꯁꯦ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯄꯥꯔꯊꯥꯗ ꯊꯣꯝꯒꯦ ꯇꯧꯏ ꯍꯟꯗꯛꯃꯨꯛꯁꯨ ꯄꯥꯔꯊꯥꯅ ꯃꯈꯨꯠꯇ ꯇꯥꯞꯐꯥꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯣ ꯕꯦꯕꯦ ꯁꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯥ ꯑꯃꯁꯨ ꯅꯨꯄꯤꯅ ꯎꯁꯤꯠꯇꯦꯅ ꯈꯣꯏꯗꯧ ꯊꯤꯠꯂꯦ ꯑꯃꯁꯨ ꯅꯨꯄꯥꯅ ꯀꯔꯦꯝꯅꯕꯩ ꯇꯤꯡ ꯁꯣꯛꯂꯦ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯏꯁꯨ ꯄꯥꯔꯊꯥꯒꯤ ꯃꯈꯣꯡꯗꯨꯗ ꯆꯕꯦꯠ ꯂꯥꯎ ꯅꯦꯠꯁꯤꯜꯂꯤ ꯑꯌꯥ ꯅꯨꯄꯤꯗ ꯀꯥꯔꯟ ꯌꯥꯝ ꯇꯥꯅꯤꯡꯉꯗꯤ ꯈꯔ ꯆꯥ ꯇꯥꯕꯅꯤ ꯃꯤꯠꯁꯅꯥ ꯆꯠꯁꯤ ꯂꯥꯎ ꯃꯤꯠꯁꯅꯥ ꯏꯉꯥꯎ ꯉꯥꯎꯅ ꯑꯁ ꯍꯣꯏ ꯆꯠꯂꯁꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯄꯞ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯊꯥ ꯆꯩꯅꯥꯗꯣ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯈꯣꯡꯗꯣ ꯄꯥꯏꯁꯤꯜꯂ ꯂꯩ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯑꯍꯨꯝꯗꯣ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯔꯥꯖꯕꯤꯔꯅ ꯀꯩꯅꯣ ꯌꯥꯝ ꯅꯥꯔꯕꯣ ꯕꯣꯕꯣꯏꯅ ꯐꯝꯊꯔꯛꯂꯒ ꯌꯦꯡꯒꯦꯁꯦ ꯇꯞꯅ ꯃꯐꯝ ꯄꯥꯏꯗꯨꯅ ꯁꯤ ꯅꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯌꯥꯃꯨꯛ ꯀꯟꯅ ꯅꯦꯠꯁꯤꯟꯕꯤꯔꯝꯕꯅꯣ ꯄꯥꯔꯊꯥꯗꯣ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯁꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯛꯐꯝ ꯎꯈꯤꯗ꯭ꯔꯦ ꯂꯣꯏꯉꯝꯅ ꯇꯞꯅ ꯆꯩ ꯌꯥꯝ ꯆꯥꯔꯦ ꯔꯥꯖꯕꯤꯔꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨ ꯃꯃꯤꯠ ꯈꯝꯂꯛꯏ ꯂꯣꯏꯉꯝꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ ꯐꯥꯒꯤꯗꯩ ꯄꯥꯔꯊꯥꯗꯣ ꯈꯣꯡꯎꯞꯁꯨ ꯇꯣꯡꯍꯧꯗꯕꯒꯤ ꯃꯈꯣꯡꯗꯣ ꯇꯁꯦꯡꯅ ꯅꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯀꯦꯟꯇꯤꯟꯗꯩ ꯊꯣꯔꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯃꯌꯨꯝꯐꯥꯎ ꯊꯤꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯁꯨꯗꯦꯁꯅꯥꯗꯣ ꯃꯆꯥꯕꯨ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯩꯗꯧꯔꯦ ꯅꯈꯣꯡꯗꯨꯗꯤ ꯂꯣꯏꯉꯝꯅ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯁꯤ ꯕꯣꯕꯣꯏꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯔꯥꯖꯕꯤꯔ ꯅꯣꯛꯂꯒ ꯇꯨꯁꯤꯟꯕꯗ ꯁꯣꯛꯏꯅꯤ ꯏꯃꯥꯁꯤ ꯇꯨꯁꯤꯟꯕꯗ ꯀꯔꯤꯅꯣ ꯏꯆꯥꯎ ꯆꯥꯎꯒꯩ ꯇꯨꯁꯜꯂꯦ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯒꯦ ꯄꯥꯔꯊꯥꯅ ꯀꯩꯝ ꯇꯧꯗꯦꯅꯦ ꯏꯃꯥ ꯀꯩꯝ ꯇꯧꯔꯣꯏ ꯅꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒ ꯌꯦꯡꯉꯨꯗ꯭ꯔꯣ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯤ ꯑꯦꯛꯁꯔꯦꯒ ꯂꯧꯍꯟꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯁ ꯀꯩꯝ ꯇꯧꯔꯣꯏꯃꯤ ꯏꯃꯥ ꯌꯧꯅ ꯁꯣꯛꯄ ꯅꯠꯇꯦꯕ ꯂꯣꯏꯉꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯌꯩꯁꯤꯟꯈ꯭ꯔꯦꯕ ꯃꯥꯏꯁꯦ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯡꯅꯤ ꯄꯥꯔꯊꯥꯗꯣ ꯂꯣꯏꯉꯝꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ ꯁꯨꯗꯦꯁꯅꯥꯅ ꯐꯖꯅ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯕꯣꯕꯣꯏꯅ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯜꯂꯒ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯁꯤ ꯔꯥꯖꯕꯤꯔꯅ ꯏꯃꯥꯁꯦ ꯈꯅꯥꯎꯁꯤ ꯏꯀꯪ ꯀꯪꯉꯤꯗ ꯍꯩꯃ ꯏꯃꯥꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ ꯏꯆꯥꯁꯤꯡ ꯋꯥꯔꯝꯂꯅꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯊꯦꯝꯕꯨꯡ ꯅꯪ ꯌꯥꯝꯕꯨꯡ ꯍꯣꯏꯒꯤ ꯀꯩꯅꯣ ꯊꯛꯅꯕꯅꯦ ꯈꯤꯇꯪ ꯁꯦꯝꯃꯛꯎ ꯍꯩ ꯍꯣꯏ ꯏꯃꯥꯁꯤ ꯄꯥꯔꯊꯥꯅ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ ꯏꯃꯥ ꯊꯦꯝꯕꯨꯡꯗꯣ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯂꯥꯛꯍꯜꯂꯣ ꯍꯣꯏ ꯆꯠꯂꯣ ꯏꯁ ꯅꯥꯔꯝꯃꯅꯤꯗꯤ ꯏꯆꯥꯁꯦ ꯑꯩ ꯅꯣꯏ ꯑꯪꯀꯜ ꯏꯕꯣꯝꯆꯥꯗꯣ ꯀꯧꯒꯦ ꯌꯧꯅ ꯁꯣꯛꯂꯝꯃꯗꯤ ꯐꯔꯛ ꯇꯥꯅꯤ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯍꯟꯁꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯈꯠꯂꯛꯏ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯑꯅꯥꯕꯒꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯏ ꯊꯣꯛꯄ ꯐꯃꯨꯡꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯐꯝꯕꯋꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄꯋꯣ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯔꯊꯥꯗꯣ ꯏꯁꯧ ꯂꯥꯡꯅꯤꯡꯂꯕꯅꯤ ꯆꯩꯅꯥꯗꯨꯅ ꯁꯨꯛꯂꯒ ꯃꯥꯁꯨ ꯇꯞꯅ ꯂꯥꯛꯂꯒ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ
ꯕꯣꯕꯣꯏꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯥꯔꯀꯦ ꯅꯪ ꯑꯗꯨ ꯅꯨꯄꯤꯗꯨꯗ ꯍꯧꯔꯨꯅꯨ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯐꯥꯒꯤꯔꯣꯁꯦ ꯈꯣꯡꯒ ꯇꯦꯛꯏꯁꯦ ꯐꯥꯒꯤꯔꯕ ꯂꯣꯏꯉꯝꯅ ꯏꯁ ꯌꯦꯡꯉꯨꯅꯦ ꯁꯣꯏꯕꯅ ꯃꯥꯅ ꯍꯥꯟꯅ ꯁꯣꯏꯔꯨꯔꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯨꯔꯒ ꯁꯣꯏꯒ꯭ꯔꯦ ꯁꯣꯔꯤꯒꯦ ꯍꯥꯏꯗꯒꯩ ꯅꯉꯛꯇꯨ ꯇꯞꯇ ꯍꯥꯏꯒꯠꯂꯨꯔꯦ ꯑꯗꯨꯒ ꯏꯁ ꯔꯥꯖꯕꯤꯔꯅ ꯌꯥꯔꯦꯗ ꯍꯧꯒ꯭ꯔꯗꯕꯨ ꯀꯣꯠꯇꯅ ꯉꯥꯡꯉꯅꯣ ꯕꯣꯕꯣꯏꯅ ꯇꯁꯦꯡꯅ ꯀꯣꯏꯔꯒꯦꯔꯣ ꯀꯣꯏꯗꯣꯏꯅꯤ ꯇꯞꯇꯥꯏ ꯉꯥꯎꯍꯜꯂꯒ ꯍꯨꯟꯗꯣꯛꯑꯝꯒꯦ ꯂꯣꯏꯉꯝꯅ ꯊꯥꯖ ꯐꯥꯠꯇꯦꯀꯣ ꯔꯥꯖꯕꯤꯔꯅ ꯅꯪꯅꯕꯨ ꯁꯦꯡꯅ ꯄꯥꯝꯃꯗꯤ ꯑꯩꯈꯣꯏ ꯌꯥꯎꯅ ꯍꯥꯏꯖꯤꯟꯒꯦꯅꯦ ꯕꯣꯕꯣꯏꯅ ꯀꯣꯏꯅꯕ ꯅꯨꯄꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯄꯥꯔꯊꯥꯅ ꯈꯪꯗꯦ ꯂꯩꯔꯝꯃꯁꯨ ꯃꯨꯟꯅꯤ ꯔꯥꯖꯕꯤꯔ ꯇꯨꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯇꯨꯅ ꯚꯥꯂꯣꯍꯦ ꯑꯣꯟꯊꯣꯛ ꯊꯤꯅ ꯁꯥꯎꯅꯤꯡꯈ꯭ꯔꯕꯣꯏꯔꯦꯗ ꯃꯃꯤꯡꯕꯨ ꯈꯪꯕ꯭ꯔꯣ ꯅꯨꯄꯤꯗꯨꯕꯣ ꯃꯃꯤꯡꯒ ꯗꯔꯀꯥꯔ ꯂꯩꯇꯦꯍꯦ ꯕꯣꯕꯣꯏꯅ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯔꯥꯖꯕꯤꯔꯅ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯐꯥꯔꯁ ꯂꯞ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯞ ꯀꯧꯕ ꯌꯥꯒꯗ꯭ꯔꯣ ꯃꯥꯗꯤ ꯂꯞꯁꯨ ꯇꯧꯗꯦ ꯅꯨꯄꯤꯗꯨꯅ ꯄꯪꯐꯨꯗ ꯐꯨꯕꯤꯔꯦ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯨꯔꯗꯤ ꯃꯄꯥ ꯃꯤꯅꯤꯁꯇꯔꯁꯤꯅ ꯍꯥꯟꯅ ꯖꯦꯜꯗ ꯊꯝꯈ꯭ꯔꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯃꯤꯅ ꯀꯣꯏꯕꯗ ꯇꯥꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯁꯨ ꯀꯣꯏꯔꯗꯤ ꯂꯞ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯐꯥꯔꯁ ꯂꯞꯀ ꯆꯥꯏꯗꯧꯔꯤ ꯄꯣꯠꯅꯤꯗ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯅ ꯂꯩꯔꯛꯏꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯩꯅꯕ ꯑꯣꯏꯔꯝꯃꯦ ꯄꯥꯔꯊꯥꯅ ꯐꯃꯨꯡꯗꯩ ꯀꯥꯎꯗꯔꯛꯎꯔꯣ ꯔꯥꯖꯕꯤꯔꯅ ꯏꯁ ꯑꯐꯥꯎꯒ ꯁꯥꯏ ꯍꯧꯖꯤꯛ ꯅꯈꯣꯡ ꯑꯅꯥꯕꯗꯨꯗ ꯆꯕꯦꯠ ꯇꯧꯔꯝꯃ ꯆꯦꯟꯈ꯭ꯔꯗꯤ ꯀꯩꯝꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗꯧꯗ ꯂꯣꯏꯉꯝꯗꯣ ꯋꯥꯔꯤꯒ ꯌꯥꯎꯗꯈꯩ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗꯣ ꯀꯣꯌꯣꯠ ꯑꯣꯠꯂꯝꯕꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯣ ꯐꯪꯂ ꯃꯥꯜꯂꯤ ꯇꯍꯥ ꯍꯥꯏꯔꯛꯏ ꯑꯦ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯄꯨꯂꯞ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯛꯏ ꯕꯣꯕꯣꯏꯅ ꯀꯩꯅꯣ ꯁꯤꯗꯤ ꯑꯥꯔꯀꯦꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯂꯣꯏꯉꯝꯅ ꯎꯟꯅꯕꯗꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇ ꯉꯥꯏꯔꯤ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯅꯣꯏꯁꯤꯃ ꯔꯥꯖꯕꯤꯔꯅ ꯁꯤꯗꯤ ꯃꯃꯥꯟꯅꯕꯤꯒꯤ ꯑꯦꯀꯥꯎꯟ ꯃꯥꯜꯂꯤ ꯁꯤꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯍꯩ ꯒꯙꯥꯏ ꯑꯉꯥꯡ ꯇꯦꯛ ꯇꯧꯔꯤꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯌꯥꯏꯁꯨ ꯂꯥꯏꯁ꯭ꯔꯝ ꯑꯦ ꯌꯥꯏꯁꯨ ꯀꯧ ꯃꯥꯜꯂꯦ ꯔꯥꯖꯕꯤꯔꯅ ꯃꯥꯏ ꯑꯦꯀꯥꯎꯟꯗꯨ ꯆꯪꯉꯨ ꯌꯦꯡꯁꯤ ꯄꯥꯔꯊꯥꯅ ꯐꯣꯟꯗꯨ ꯐꯠ ꯂꯥꯛꯂꯒ ꯃꯥꯅ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯌꯦꯡꯃꯤꯟꯅꯩ ꯂꯣꯏꯉꯝꯅ ꯂꯣꯛꯀ ꯊꯝꯗꯦꯅꯦ ꯕꯣꯕꯣꯏꯅ ꯐꯣꯇꯣ ꯆꯪꯉꯨ ꯌꯦꯡꯁꯤ ꯐꯣꯇꯣꯁꯤꯡꯗꯨ ꯆꯪꯂꯒ ꯑꯃꯃꯝ ꯆꯤꯡꯂꯒ ꯌꯦꯡꯉꯤ ꯂꯣꯏꯉꯝ ꯅꯣꯛꯇꯨꯅ ꯌꯥꯝ ꯆꯝꯅ ꯅꯨꯡꯁꯤꯅꯦ ꯔꯥꯖꯕꯤꯔꯅ ꯁꯝꯒꯁꯦ ꯇꯦꯟꯇ꯭ꯔꯤꯛ ꯇꯦꯜꯂꯒ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯅꯣꯛꯄ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯏꯁ ꯅꯣꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯂꯣꯏꯉꯝꯅ ꯑꯩ ꯑꯗꯨꯝ ꯄꯥꯝꯃꯦꯗ ꯁꯤꯗꯤ ꯄꯥꯔꯊꯥꯗꯨ ꯄꯩꯅ ꯌꯦꯡꯂꯒ ꯅꯦꯠꯄꯤꯌꯨꯔꯣ ꯔꯥꯖꯕꯤꯔꯅ ꯏꯁ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯅꯪꯒꯤꯗꯨꯅ ꯑꯩꯅ ꯀꯣꯏꯗꯣꯏꯅꯤ ꯀꯣꯏꯔꯒ ꯅꯩꯈꯤꯗꯣꯏꯅꯤ ꯃꯥ ꯂꯣꯏꯉꯝ ꯄꯥꯔꯊꯥꯗꯒꯤ ꯐꯣꯟꯗꯨ ꯁꯠ ꯂꯧꯔꯒ ꯑꯦꯕꯤ ꯆꯪꯉꯤ ꯌꯥꯏꯁꯨ ꯂꯥꯏꯁ꯭ꯔꯝ ꯁꯔꯆ ꯇꯧꯔꯒ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯈꯤ ꯄꯥꯔꯊꯥꯅ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯣ ꯀꯩ ꯍꯥꯏꯗꯣꯏꯕ ꯕꯣꯕꯣꯏꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯩꯗꯧꯔꯤ ꯆꯥꯔꯕ ꯐꯥꯏꯔꯕ ꯔꯥꯖꯕꯤꯔꯅ ꯅꯨꯡꯁꯤꯁꯨ ꯍꯥꯏꯈ꯭ꯔꯗꯨꯕꯨ ꯀꯩ ꯈꯜꯂꯤꯒꯦ ꯗꯥꯏꯔꯦꯛ ꯍꯪꯖꯤꯜꯂꯨ ꯂꯣꯏꯉꯝꯅ ꯈꯣꯡꯒꯗꯣ ꯐꯣꯇꯣ ꯅꯝꯃ ꯊꯥꯖꯤꯟꯈꯣ ꯄꯥꯔꯊꯥꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯇ꯭ꯔꯗꯤ ꯄꯥꯈꯠꯂꯤꯔꯣ ꯑꯩꯗꯤ ꯀꯩꯒꯤ ꯋꯥꯏ ꯕꯣꯕꯣꯏ ꯅꯣꯛꯂꯒ ꯅꯨꯡꯁꯤꯕꯅ ꯌꯦꯛꯅꯍꯜꯂꯤ ꯔꯥꯖꯕꯤꯔꯅ ꯕꯦꯝꯃꯒꯤꯗꯃꯛ ꯂꯣꯏꯉꯝꯅ ꯅꯣꯛꯇꯨꯅ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯄꯥꯔꯊꯥ ꯁꯥꯎꯅꯤꯡꯅ ꯃꯤꯅꯥꯏ ꯃꯨꯅꯥꯟꯗꯣ